PAODAM miyeng tabir khwai puna pu image TV na taramna okchabaga loinana Rajesh Kumar na khurumjari ngasigi maroiba pauda Imphal Mau bus service ngasi Chief Minister na hodokre Tenopal Police amadi Assam Rifles ki apunba kangbu amana ngarang dagi ngasi pauda yamlaba brown sugar amadi WY tablet sing pagat pangamkre Delhi Chief Minister Arvind Kejriwal gi yum mapanda BJP Yuva Morcha gi workers singa police ka mukna kre mapung oy pau lobirasi Chief Minister and Pirena high kre sapo gi khongjang handok pinana ba lengak na Nagaland gi lengak ta haija kre karigumba handok trabadi center na khud thingjil halagani wafam asi ngasi transport department sinduna Imphal Mau bus service hodok pagi thorm ama moirang khomda leiba MST complex ta pangthok khibada mahak na phongdok khibani Chief Minister Makhata aduna Manipur amadi Nagaland gi border gi che nabalaite Southern Angami Furup na customary oina makhogi lamni haijabani international boundary gi oina di state ani gi marakta yet nabalaite hojik IRB gi post hangli mafam asisu Manipur gi mafam dani thokliba thodok asi state ani gi marakta thokpa thodok nate haiki ngasi hodokliba bus service asina chingi manung hanjina leiba miyamga tampakta leiba miyamga apa mari leinaba ngamlagani chingi mafam singdagi puthokpa pothok sing tampakta leiba miyamna phangnaba paikhatpa thorangni chingi manung hanjinba mafam singda MST gi bus kunipan hena service story Imphal Mau bus service hangdokliba asina maugi akoibada leiba lomi singi khwaidai kanaba phanglagani Lengak na Mau dagi Dimapur fauba bus service lainanaba khanari Maugi akoiba miyamgi kaithel ama Imphal area da temporary oina sananaba thorang tawre haiki using Mau the sendur si bus ani ni amna yaragade akoi we are going to extend it up to hanagi akoina Dimapur da lairamba station da madu hangnanaba tawre Maugi kanguna sumadu Dimapur fau mogi marketing se Mau da puthuiba akoi vegetables kumba adi organic koiba dagi laigi floriculture gi anakpani Imphal manung da phangiba laigi floriculture gi posting da yama Maudui porporam hard working aduna bus sima regularly chelagadi moigi ada pothok chariba pothok mayam da bus hapa ko so porpo yare marketing gi Imphal area da moigi marketing ama sambi na baina ko jima pham yang chatkani madumai torkan ekhi atai kaisnate ai khoi gi border area da leiba village sing da leiba district headquarters sing da leiba chelinau singa Imphal da leiba Valley the lady which in Oxing in Markta am the close up over relation to Masagana Bigi Pandamni and Ate singi areas in the Sian Bahogre Nasina Maugi bus service Nasidagi Hore have to get Kokjabine Nasigi bus Lamtawagi Torom Aduda MLA Losi Diko Chief Secretary Dr. Rajesh Kumar Additional Chief Secretary Transport P. Wi-Fi Naga People's Organization ki President Solomon Amadi Mau Council Mau Students Union ki thau puba kaya susaru yaki amromda ngasi CM na lamtha kiba bus sing adu Mau get yorakpada Mau Women Business Union na harautaram na okre hari Manipur gi lifeline oiriba national highway sing da ngaihak laitana ban blockade tawduna miyawgi essential commodities sing da threat tawusi thengnanaba ngamnanaba amadi ngakthoknaba Manipur socio economic security policy ama semnanaba international peace and social advancement ipsana lengakta taknaragani amadi chatnaba thabak paikhatlagani haina phongdorli ngasi Kashampa junction da leiba IPSA gi office ta pangthokpa paugipum amada IPSA gi vice president Khuraijam athobana hai policy asi chatnanaba miyamna amadi akhang ai sing CSO sing na suggestion pibinanaba appeal su torokli makna makhata na hai angami sing na Google map ta tek toksinduna maming thonjilduna
लेरिबसी मरी लेनब स्टेट की एजेंसी अमना कंप्लेन तौदुना हानदगी लेरक्लबा रिजर्व फॉरेस्ट एरिया ओइना लहननब अपील सु तौरकली अखोई इप्साना इनिशिएट तौजरकांदा मणिपुर गवर्नमेंट अमदी इंडिया की अखोई गवर्नमेंट तंगाई फदना मणिपुर न लेइबा मागी जियोपॉलिटिकल मागी लोकेशन अमदी मागी सिचुएशन असिदा चानबा लमदम असिगी मियामगी तुम कोइगदबा एनी सराउंडिंग स्टेट अमदी सराउंडिंग कम्युनिटी मयामदगी मतम मतम लाइबा अखोगी थ्रेट मयाम अखोगी लाइफलाइन दा तौद थ्रेट अखोगी हिंगनबगी इसेंशियल कमोडिटीज मयाम दा तौरिबा थ्रेट मयाम से मसी थेंगनबा ngамननबा अमदी मसिगुमसे गाथोननबैदमता मणिपुर की ओइबा मणिपुर सोशियो इकोनॉमिक security policy ma ekoi puthoknanaba amadi manipur government na india government na madu chan hanana loi da mutai koi thabuk pai ba bujargani Manipur Olympian Park ki saruk ama oina Khuman Lampak Sports Complex the world class sports digital experience center ama linkhatnanaba Manipur government amasung Samsung Data System India Private Limited amasung Avitech IT Solution Private Limited na Memorandum of Understanding MOU ama khujek pinakre khujek pinaba aduda state government ki makedagi mihut okibasing adudi special secretary youth affairs and sports Nangojam Kheda Varta Singh amadi Samsung Data System India Private Limited ki mihut oina Director of Business Development India and SAC Tae Huyen Kim amasung Avitech IT Solutions Private Limited ki CEO and Director Amit Mohan Srivastavani MOU adu Chief Minister Secretariat the Chief Minister and Biren Singh gi presence the actions taunaki thorom adu the Chief Minister Biren na haikibda Olympian sing na tauriba activities aduna naha oiriba sanaroi sing da motivate taunanabagi pandamda Manipur Olympian Park asi government samgatpani Park asi namit chamani da sabalu chinanaba ngamgani haibagi thajabasu Chief Minister na thamki sangai thelda sariba park asida Olympian taramapan gi mitam sing khingani hari international level ki Olympian level ki level international under level coach ki tanda madugi equity Manipur madugi training pian laba adu madugi equipment sing install करना भी mission इसलिए जाओगे बट तो इन्हें initially इनकी कोई हाई पर मोई की Olympian sing की वारी मयान दा नाम से अगले बस हमारे शुद्ध मधुबी वाखलों नमक सानंदी वाखलों अदुबी पीन ना बात उधर training कमाई तो भी पांडा कमाई तो भी कोई जाती नहीं है मधु कुपन बताहन बा मधु रोकान लेके भी फील्ड करना भी मधुबी initially मधु आने Prime Minister Narendra Modi na sahi asigi oina class 10 amasung 12 thagadoriba mahirosing amadi mama apa singgi mafam da piba paujel pariksha pe charcha lakliba April tang amagi pung 13 taw matamda pangthuk lagani thorom asida Prime Minister na mahirosing mama apa sing amadi oza sing su punna khananai naba interaction gi program su pangthukani Prime Minister gi asigum laba thorom asibu DD National DD News Live website of PMO mygov.in Facebook Live Swayam Prabha amasung YouTube channel singda sandokani thorom asida PM na pangthokadoriba exam asibu akiba pukning gi oiba singnaba yaudana pariksha haibasi festival ama oina pangthoknanabagi matangda paujel pigani pariksha pe charcha thorom asi JNB Kumbong Imphal West su ikai khumjirba Prime Minister gi thorom asi mapung fana pangthokani thorom asi JNB asida ayuk ki pung 10 makhai ta matamdagi cultural program amaga loinana pangthokani asigumlaba Prime Minister gi thorom asida school pariksha thagadoriba mahiroi sing amadi mama apa sing na saruk yabiu Prime Minister gi paujel asi hokhiba sahi ani rom COVID-19 gi laina laichat na maram oiduna physical pariksha mapung fana pangthokhidraba matungda sahi asidagi amuk physical oina pangthokadoriba asida hena maru oidi haina JNB Kumbong gi principal Ilore Kolmaina khanglakli temporary market ngasi potpham phamdingai da police na tankhai bada potpham phambi khara sokre
ngasigi thodok adugi matangda roadside vendor welfare association gi mute amana haikibada temporary market da potfam phamliba asi chahi tara helakle adubu semgat sagatnabagi haiduna hanagi adu thugai bikhi aduga hojikna saba loirba matungda atoppa mapangi potfam pambi kayana mafam asida phamge haibagi pressure kaya ama lakpagi matungda potfam phamba yakhiroi haiduna potfam phamlingai matamda police na changaktuna thugai khibani masi yamna pende phongdokhi mahakna high street vendor haiba kanglup asi khwaidi wabagi waraba kanglupni soroki nakanda phamjabasu police na sasan tanbugum kuitan tanbiba madudagi handoktuna potchai jaikhaibiba asigum laba kaya asi khangduna lakhibani hojik sabalorba matungda jairau bagi pot yongadaba matamda potfam phamba yaroi haina athingba piribasi miyoi bagi hingbagi right pu singnabani hiram asigi matangda human rights commission da aiba cherol su pichenkre haina hondoki kanpuse phaman biu akoi sungya yaro akoi phaman biu akoi nongmagi sara talan biu sajibagi sara bagi poryolan biu lambi sorok ta kang khoi ta police ta sasan tan madong akoi tan base khutak ta lepiu akoi government da media gi thong gi akoi appeal tawjari me ambu kan biu akoi hoji PM Savanidhi ki loan chu thiba ngamde imungi sagi maintenance education ki section horok bagi uniform gi akoi kadai de logo toino akoi tasing street vendor sinjidi akoi income je pham je generate tawjabani akoi kana asu akoi gi local da MLA da akoi gi leite bagi hak to BPL gi phangra baso akoi saute mitra baso akoi pham je da akoi hingi akoi gi income generate pham je tawjabani aduna akoi gi hingbagi hak patti ga no street vendor kan biu Congress Party ki vote chelubagi damak tenthada leba Congress pu nungsijaba miyoi singbu khongjom police na sangduna maral pisinduna namit khudingi fananaba hotnarpa asina miyoi amata tokpam sapam khangdre haina ikop ningthau saukat khongthang nupi lup tenthagi secretary M Sanatombina phongdurokli ngasi tenthada pangthokpa pawgim phom amada M Sanatombina makhata na hai tentha tuaban da leiba naurem Kapilal Kauba Congress worker amasu ngarang numidang khongjom police na phananabudamak Kapilan gi mayumda kothi thiramba asi tentha gi miyamna yaningde makhata na tentha da mifun chathaduna irang thoan bigano hiram asi gi matang chief minister na miyeng changbiu hairaduna makhata na adum chathaduna leirabadi tentha gi miyamna makhal kaya gi khongjang changsilakani haiki Bot thaduna gadaba nomo watlingai gi ahingda tenthada thokkiba yummai chakpagi thodu amaga mari leinana khongjom police ta tenthadagi miyoi ani phajilure adu makhoi gi maral lairamdre haiduna court na bail da thadok piraki amadi maral leitaba mi phabagi damak case adugi IO fawba suspend tawkhiba laikrabani haiduna achumba asigi damak Tawal SP Busu Pawmifam Aduna Tagatpa Hongdoroki Congress ki vote chelui haibaki damakta tenthada leiriba praja mayamji amata mayumda leifam japam khanghan da ba che khoi praja amoina khoi yajaninde machi amuhanna thokpi ganu machi amuhanna tholakpa taraga di akhoi tenthada leiriba praja mayam je horaktuna akhoi khongjang kaya changchilakani haibo wafam di thamjari More Bazar Laikai the Laiba RK Sanayama Singh Apokpa Laikhidraba RK Balaramna Ngarang Mars Kumapangi Angan Bayukta Masagi Anaba Amadagi Manung Matam Sadran Laikidabada Mitay Council More MCM Kha Nongpok Apunba Nupilup More Amadi Amsu Technopol District Committee na Thamoy Shokna Nuaitaba Amadi Awab Hongdrokli RK Sanayama Hinglingaida More Lamdam Amadi Manipur gi Social worker ama oina thabak thoram kaya da mangjil thaduna saruk yaramki mahakna toram thabak thoram kaya adubu ningsingladuna amadi mahaki thawaina mapugi laikol ingna signal leruna bidamakta MCM amadi lup asigi masa mori laikai mangagi club sing haibadi CWC SWYC YTT STYC amadi ICRS Khanopok Apunba Nupiluk amasung MSU Technopol District Committee gi member singi Apunmai from amana minute ani tumina leptuna awaba phongdok khibaga loinana laikhidrabagi imung manungi awaba dasu saruk yarakli
Amarom All Community Development Organization More Ekodom gi Founder President Oiramba Amadi Advisor su Oibiramba More Ward Number 3 tagi RK Sanayamana ngarang masagi anaba amana maram oiraga manung matam sadran lekidaba da Ekodom Amadi nupi kunai chaukat lamjing lup More anena wa pongdok pagi thorum ama Ekodom gi office ta pangthok kre thorum adu da Ekodom gi maru oiba thomi sing amadi nupi kunai chaukat lamjing lup More gi luching bi nupi sing na saruk yadun laikidrabagi mapam da minute ani to minute left na wa pongdok ki Ekodom gi president TS Buddha maitai na pongdok ki bada laikidraba RK Sanayamana hinglingai matamda More biyam gi damak tawbiramba tabak thorum kayabu nahuna niksingki amadi mahak na hinglingai matamda More da ngalingai matamda More da laiba Young Boys Club amadi Citizen Welfare Club ki achoba thodang sing lobiram duna More da laiminariba tongan ba purup singi marakta achow masa khaidana nuksi chanana laiminana ba hotnaram ki loinana laikhidrabagi imung manungna nangliba awabada su Ekodom amadi nupi khunai chaukat lamjing lup More na saruk yazari haiki Gasin nung tilpung ani taba matamda Jiribam da laiba Maira Paibi singna March ki tang 12 da meoi karana sillaga Uchathol Harinagar amadi Vidyanagar da rally pangthok khiba amadi Maira Paibi singi maming sisna khiba adu Jiribam da laiba Maira Paibi singa mari amata leinade haina ngasi Jiribam gi bahupara da laiba Jiri News Network ki conference hall da pangthok khiba pawgi pham amada Maira Paibi singi lusingbi singna phangdokre Pawging from Aduda All Jiribam Marapaibi SJMP Women Association Socio-Economic Development WASED Women Welfare Organization Kanglaipak WWOK Jiribam Ima Women Association of Kanglaipak JIMWAK Haribalup Singh March ki tang 12 da Uchathol amadi Vidyanagar Chatkiba rally aduga Maira Paibi singa mari leinade network yakidaba amadi ipau adu thengna phangkibana ngasi khaktamak sengdokjabani haina lupsing asigi lusingba singna phongdorokli ningsingba yabadi March ki tang 12 da Uchathol amadi Vidyanagar dagi chatkiba rally aduda BJP Manipur Pradesh ke General Secretary oirba ke Sharat Kumar gi maming siznaduna ijat sokpa yaba wafam kya phongdok kibasu Laiki amadi K. Sharat Kumar nasu miyam da lan unanaba hotnabagi damak rally aduda yaukiba nupi singi matang da logi mateng logani haibagi wapam phawa phongdokkibasu laikibani Manipur da hoge pung kunmari da miyoi teruk COVID positive oiba thenakre mi sibadi yaukide pungpam asida miyoi chawanga kuntrani toi COVID test tawki maduda miyoi teruk COVID positive oikibana ngasi COVID positive oibagi chang chada ama dasmik ama yauki state asida COVID pandemic hubudi ngasi phawuda punwa miyoi lakh ama lising kuntra tret chup number fudra humdoi COVID positive oikre masigi manungda miyoi lising aniga chamaga kunna lekhidre ngasi miyoi mari naba faduna discharge tokibadagi apunba COVID recover tokiwi masing lakh ama lising kuntra mari chamapal kuntra manga sukre state asigi recovery rate na chada mar fudra nipan dasmik mari ahumni active case da miyoi kuntra nipan lairi Tenopal Police amadi Assam Rifles ki apunba kangbu amana ngarang dagi ngasi fawuda yamlaba brown sugar amadi WY tablets sing phagat pangamkre ahan ba thodok oina ngarang thutpung marirom tabada Tenopal Police ki team amana makoi gi check post da check tawbuda mi aniga loinana brown sugar amadi WY tablet ni chingnaba polam sing adu phagat ki paramyo ani adudi L lamko house sahi kun manga apokpa Thong Kholen Haukip Chuchanpur District ki Singjangpat Khulagi amadi Lunthen Jin Elias Lun Nehemya Haukip sahi kunithoi apok palai kidraba ngamsai Haukip Chuchanpur ki M Gangpijang Mata Lambulet Khuldagani makoi Chevrolet cell car amada lakpani brown sugar ni chingnaba polam sing adu sapon kep yankhai mangada packing tawraki aduga WY tablet ni chingnaba singduna amuba plastic ki bundle ahum thokna yomlaga gari ki rear seat ki maningda haplakkibani brown sugar aduna kaithel da lupa crore ama lakh yankhai taret lising nipu romgi amadi WY tablet sing aduna lupa lakh nipuni thoi lising nipuni thoi romgi oigani hairi makoi dagi SBI debit card ama
election ID card ama, Aadhaar card ama, Oppo mobile phone ama, driving license, Chevrolet Shell gi smart card amamam amadi Shell oina lupa 500 su phagatki thodok siga mari leinana Technopol police station da FIR ama register tawkre aduga asiguma mai pakpa asigidamak Technopol police da Shell gi mana pikre Atopa thodok amadana ngasi March 13 ga ayuk pung nipalom tabada Technopol police amadi Assam Rifles ki apunba kangbuna Technopol police checkpost da mioi amaga loinana lupa crore ani rongi oigedaba WY tablet ni chingnaba posak phagatkhre Pharaw mioi adu Jamkhulun kuki sahi 38 apokpa Jamkhai kuki Chuchanpurdagi nokchuk lomda kilometer nipalom chatlaga leiba Songpi kuldangni Mangondagi Bolero Diamond angu machu number na AS04B3534 ga loinana gari dugi smart card driving license amadi Aadhaar card chu phagatki Pharaw mioi sigi mathakta FIR ama register tawkre team asidasu sale gi mana pikre hari 15 Assam Rifles ki kangbana Manipur Tribal Revolutionary Army MTRA gi active member ama Sangakpam Bazar area da leire haiba akakna pau ama pangbadagi Special Commando Unit Khabai Soi gi officer in charge L Devekanandana luchingba team amana laktuna bafam dudagi MTRA gi active member ama Pharaw mioi adugi maming ati marking allies taiba sahi nipunitoi apokpa Ngaresang making kawi Kamjong district ki Mathoram kuldagani mahakpu wahangpo hong chathabada mahak Kamjong district ki Mawaidagi asum kawa amagi makada tabak tawi haiba khangba ngambaga loinana mahaki rank na MTRA gi finance in charge ni mahak nungthil pung ambaga minute ni pung mangarom tabada fakibani mangondagi mobile phone ahum Honda Pleasure ama MTRA gi demand slip ni puni thoisu phagpagamle hairi Hokiba sahi lising ani trapan April thada Bamon Kampu Makha Lekaidagi Laikhidraba Kunjamayum Arun Misiga Mari Leinana Sem Kiba Jesina Mihat Asida Chenai Haiduna under trial Sathariba and Rabina Amuk Pradhan Oinanaba Honrakpa Asi Laibak Thibani Amadi Miyamna Yabangam Loi Haina Asi Bamon Kampu Makha Lekaida Wakat Mifam Pangthokre Wakat Mifam Aduda Saruk Yakiba Laikhidraba Arungi Imung Manungi Mui Amana Pongdo Kibada Hairiba Misi Asida Hakthengna Chenaba Pradhan and Rabi Hojik Kota Trial Satharingai Cherak Asida Amuk Hanna Mahakna Pradhan Oinanaba Hotnare Haibagi Pau Tare Masida Sarkarna Mityeng Sangbiduna Misi Asigi Achumba Bichar Chathaduna Ahakpa Dandi Pibiu Mahakna Pradhan Amuk Oiba haibasi miyamna kaidongda yabangam loi pongdoki Wathok oiraba movie The Kashmir Files ki maramda pongdoki ba wapambu yaningda badagi Delhi Chief Minister Arvind Kejriwal gi residence ki mamangda BJP gi workers singa police ka khuthokna kre hari film the ulliba Kashmir Hindu singbu paktakna haliba adu toksinabani haina Arvind Kejriwal na haiki haiduna BJP na maral sikhi attack adogi matungda senior AP Lusingba Manish Sesodiana haikibda Kejriwal bu mikhaldadi maithiba piba ngamdabadagi BJP na mahakpu hatpa pami politics haibasidi excuse amasung clear criminal case amani haina su mahakna makhata na pongloki Aam Aadmi Party ki Lusingba kayana Delhi Police bu maral sirduna haikibda BJP ki Lusingba singna Chief Minister Kejriwal gi yumda sakchin-duna Insagi thabak chathanaba hotnabada Delhi Police na thinkide BJP gi fuel paiba mioi mayam amana Kashmir Pandit Singh bu ikaiba pire haiba play card sing paiduna Chief Minister gi residence ki panda police kam unaki mioi kharadi security koronda jongkhatnaba honaki CCTV camera sing anti social sing aduna thugaiduna mangantan ki ngasi ayuk pung 13 makharom tarakpada BJP Yuba Morcha gi mioi Samaga Yankai Dagina Chani Romna CM Kejriwal na Delhi Assembly da Kashmir Files film gi matang da haiki wapambu yaningda pongdoktuna Chief Minister Kejriwal gi residence sakchi lakibani hari mei humrarom phajinduna thamle haina Delhi Police na pongdoki hari aroibada maroepo amuhanna Imphal Mau bus service ngasi Chief Minister na hodokre
Tenopal Police amadi Assam Rifles ki apun makangbu amana ngarang dagi ngasi pawda yamlaba brown sugar amadi WY tablet sing pagat pengamkre. Delhi Chief Minister Arvind Kejriwal ki yum di mapanda BJP Yuva Morcha ki workers singa police ka muknakre. Ngasi gidi PAODAM PIJAW mata solution jari bayang tabir bukai pun aku amuka hana kurumjari.